Union Home Minister Amit Shah ngasi Kangpokpi District amadi Indo-Myanmar border town Moreda chatuna mafam adugi kuki luchingba singa unakre closed door da unakibana wari kari wari sanaki haiba khangba ngamdre. Laitan Pokpi amadi Tangjeng Laisan Khulda kuki militant singna bom na landaba yauna nongmai kapsilaktuna landarakpada micham ama amadi Manipur Police ki commando taret sokpadagi laikanakre. Manipur dagi tokhaiba administration demand taukiba MLA taraki mathakta Manipur Legislative Assembly ki privilege amadi ethics committee na June 13 fawbagi manungda explanation pinaba sokos notice issue tawkhre. Churchanpur district the internet service provider kharana internet fanghanduna kanglup naiba video amadi photo sing thagatliba asigi matangda Home Department of Telecommunication Imphal term cell gi DDG da June ama fawbagi manungda report piraknaba khanghankre. State asida kanglup ki irang thoklakpadagi mobile data services internet data services pibada thamlakhiba athingba adu makhata na June mga fawba sangdokre. Union Home Minister na numitara mga ni Santi oy na lay na bahay riba asi karigumba kuki kutlay paibasing na micham hat pachatharak labadi madugi daita India amadi state government na lawga daw ribrahay na khwairamban kaithel gi imasing na wahang dawrakli. Union Home Minister Amit Shah na suspension of operation gi matang da wafam amata phongdo uyaki daba asi kari aron bamaram laybagi no hay na Aam Aadmi Party Manipur na wahang dawrakli. Union Home Minister Amit Shah na Manipur da hojik oiriba tangdu laitadaba fibam asigi solution na piramgadabani solution piramdana hankiba yaroi haina hana minister oiramba AK Mirabai na demand tawrakli. Amasung Union Home Minister na compensation amasung relief material pinaba lauthokpa na solution na te Imphal thadokringai da state asigi solution pinaba wafang phongdokla mo haina Janata Dal United Manipur na demand tawrakli.